ꯄꯥꯎꯖꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯊꯕꯛ ꯂꯧꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯑꯊꯤꯡꯕ ꯊꯝꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕ ꯄꯤ ꯁꯔꯠꯆꯟꯗ꯭ꯔꯅ ꯍꯩꯉꯥꯡ ACꯒꯤ ꯋꯥꯔꯀꯔꯁꯤꯡꯕꯨ ꯊꯕꯛ ꯂꯧꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯔꯠꯆꯟꯗ꯭ꯔ ꯃꯁꯥ ꯐꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯋꯥꯐꯝ ꯑꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅ ꯍꯩꯉꯥꯡ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ HUCOꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ HUCO ꯑꯃꯗꯤ ꯍꯩꯉꯥꯡ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏꯕꯨꯡꯗ ꯉꯁꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯐꯝꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯗ HUCOꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S ꯇꯣꯟꯇꯥꯡꯅ ꯍꯥꯏ ꯃꯃꯥꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯇꯤꯀꯦꯠꯇ ꯍꯩꯉꯥꯡ AC ꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯄꯤ ꯁꯔꯠꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ AC ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯀꯔꯁꯤꯡꯅ IRB ꯂꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯍꯩꯉꯥꯡꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ 12ꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯍꯩꯉꯥꯡ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯍꯩꯉꯥꯡ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯍꯩꯉꯥꯡ AC ꯑꯁꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗ ꯃꯥꯡꯖꯤꯜ ꯊꯥꯕ AC ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯄꯤ ꯁꯔꯠꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯩꯉꯥꯡ ACꯗ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ AC ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯛꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯕ ꯑꯃꯗꯤ ꯍꯩꯉꯥꯡ ACꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯀꯔꯁꯤꯡꯕꯨ ꯄꯤ ꯁꯔꯠꯆꯟꯗ꯭ꯔꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯈꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯈꯪꯅ ꯐꯣꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯔꯤꯕ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ HUCO ꯑꯃꯗꯤ ꯍꯩꯉꯥꯡ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯗ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝꯗ ꯂꯩꯕ PSC ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯦ ꯑꯦꯝꯁꯨ ꯊꯧꯕꯥꯜ ꯄꯦꯟꯗꯦꯃꯤꯛ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯉꯩ ꯆꯩꯔꯒ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ PSC ꯑꯁꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯝꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯍꯧꯕꯝ ꯅꯤꯔꯃꯂꯥꯅ ꯀꯣꯔꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯦꯝꯁꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯗꯥꯡ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯦꯝꯁꯨ ꯌꯥꯏꯔꯤꯄꯣꯛ ꯕ꯭ꯔꯥꯟꯆꯅ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝꯗ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ PSC ꯑꯁꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ PSC ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ PSC ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯂꯩꯇꯅ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯔꯝꯕ PSC ꯑꯃꯁꯨ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ PSC ꯑꯁꯤ MO ꯏꯟꯆꯥꯔꯖ ꯂꯩꯔꯛꯇꯕ ꯊꯥ 4 ꯃꯄꯨꯡ ꯐꯥꯔꯝꯂꯦ꯫ ꯃꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ PSC ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯄ ꯁ꯭ꯇꯥꯐ ꯅꯔꯁ 3 ꯑꯃꯗꯤ ANM 2ꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯃꯗꯤ ꯗꯣꯛꯇꯔ 5 ꯂꯩꯒꯗꯕ ꯗꯣꯛꯇꯔ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ COVID-19 ꯂꯩꯅꯥ ꯂꯩꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯄꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯃꯗꯤ ꯃꯤꯔꯣꯜꯕꯤꯁꯤꯡꯒꯤ ꯇꯤꯀꯥ ꯊꯥꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ PSC ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯅꯔꯁꯅꯆꯤꯡꯕꯒꯤ ꯑꯋꯥꯠꯄ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯦꯟꯈꯠꯄꯤꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ PSC ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯌꯨꯔꯤꯌꯥ ꯐꯪꯅꯗ꯭ꯔꯤꯕꯁꯤ ꯄꯣꯄꯤ ꯊꯥꯕꯗ ꯊꯩꯗꯣꯛꯈꯤꯕꯅꯅꯤ ꯖꯌꯔꯥꯝ ꯔꯥꯃꯦꯁ ꯃꯅꯤꯄꯨꯔꯗ ꯄꯤꯐꯝ ꯊꯣꯛꯄ ꯌꯨꯔꯤꯌꯥꯒꯤ ꯆꯥꯡꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯒꯠꯅ ꯁꯦꯟꯇꯔꯅ ꯄꯤꯔꯕꯁꯨ ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯐꯪꯗꯕꯒꯤ ꯑꯋꯥꯠꯄ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJP ꯂꯩꯉꯥꯛꯅ ꯆꯤꯡꯗ ꯊꯩꯗꯣꯛꯈꯤꯕꯅꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖꯌꯔꯥꯝ ꯔꯥꯃꯦꯁꯅ ꯃꯔꯥꯜ ꯁꯤꯔꯛꯂꯦ꯫ ꯖꯌꯔꯥꯝ ꯔꯥꯃꯦꯁꯅ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 4 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯏꯇꯠ ꯇꯠꯇꯅ ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯌꯨꯔꯤꯌꯥꯁꯤꯡ ꯑꯁꯤ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯊꯩꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯍ ꯅꯋꯥꯖ ꯈꯥꯟꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯧꯃꯤ ꯀꯌꯥꯅ ꯌꯨꯔꯤꯌꯥ ꯃꯇꯝ ꯆꯥꯅ ꯐꯪꯗꯕꯗꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ ꯐꯥꯎꯕ ꯌꯥꯎꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯨꯔꯤꯌꯥ ꯐꯪꯅꯅꯕ ꯀ꯭ꯌꯨ ꯂꯦꯞꯄ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫
Manipur gi laumi singi lup ama oriba laumi senmi apun ba lupna su Manipur da Yuria gi out palairiba asigi matang inquiry ama sathanaba daksin ki balairabane. Masigi su matakta laumi sina matam chana Yuria phangalu haba demand tawratna khudang chara yen ki basu laikhrabane. Atom moimak Manipur da Yuria gi out pa mutalaiti an education minister olu hoina phongdoke. State asigi agriculture department karna khun atun dalam dam masigi laumi kuding muta Yuria marang kaina phangana ba honare. State asigi si minister nong thom bambirian gi miyak makata laumi sing jai fanaba step lenga kasina lepalaitana khun atun lagli an su minister na phongdoki aina agency gi bawa wasna makata na aire. Makatarakpa atopa pau amadana UN Security Council na Afghanistan muarip laukre Sef John Kanakidre. Miyambo maning tam na Afghanistan thadokpa jangani ana Taliban gi phirebadu ikai kumanna ba UN Security Council ning thawkapa na bitaw warepama. Laukre aduba France ke President Emmanuel Macron palakiba Sef John amake wafumatu yaukidre. US Britain amasung France na draft ki warepadu member taramanga gi Security Council da vote tara humdoi fangtra fast ki matu ki member amatana laikide. China amasung Russia vote launna adude yaukide. UN Security Council gi warepasi sapchana thapukoina pangthokna paki mau amanate. Masi principal sing marwai political masses sing amasung warning sing na heli ana UN development amana pawai sing da aike. Masina jam trap airport adu hang doktor thampagi mathau taba amasung tengbang pibada UN bo tengbang na pagi mathau taba adu Taliban da ingin pibani an international crisis group da UN expert research gohan aige. Nagalamarom da US na han kidringi plane humpudra humdoi amasung kulai mayam amasina ba yalamdre. US military na Afghanistan tagi an kidringi mamang ning thawgaban meta Kabul International Airport plane amasung armor vehicle kamarom loina high tech rocket defense system sinaba yalamdre aina. US General amana phangdokre. US Central Command gi makok General Candidate Mackenzie na aiki Hamid Karzai International Airport hana na laiba aircraft humpudra humdoi demilitarized da Ukraine tragan sinaba yalamdre. Aircraft singa du kaidawai da amu khana paiba yararoi kana gumba amatana kaidawai da operate tawba ngamlaroi. August taraga mari dagi pandemic hondok ba haukiba du airport da pain naba amasung operate tawna ba drop lising tor rong force am sengut kiba Pentagon na amount da $1 million amapiba MRAP armored tactical vehicle humpudrarom amasung ambi 27 sinaba yalamdre aina mangaige. Rocket attacks ng dagi airport da tu ngakthok ba sinaki ba counter rocket artillery amasung mortar CRAM systems mafam adu da lehore. Arba system sing adu sidok pa habis jamna kut jangba amasung matam jangba kanglon amani marmatana. Ay ko na makoy du kaidawai da amu khana sinaba yadana ba demilitarized tawki ana Pentagon na aige. Sanabagi pau amada Asian Youth Boxing Championship ta India na gold taruk yaw na punda medal kul laukre. Dubai da jathariba Asian Youth Boxing Championship ta Indian boxers sing na gold taruk silver mapan amasung bronze panga punda medal kul laukre. COVID-19 na maram oraga sathok sasin da athing pakya laiba maram na nupigi. Competition da na Indian boxers sin hena kumang chawsin bangamke. Nupigi KG humpugi Priti Dahya KG humpuga taruk Kisna Kumare KG humpudramanga gi Khusiam KG Jakhi ge mari gi nina gold medal lauke. Indian nupi boxer tara final changbagi marung ta taruk amade makoi gi draw sing da basing jamna lakhi da pana final direct sangke. Priti Dahya na Kazakhstan ki Juldais Saimito Babu Om Anida Sinha Kumari na UAE gi Rahma Khalfan su Khalpalbo adu khusina Kazakhstan ki Dana Dinebo Ateng Balasana ki bapauda ahum suno da mai pak no gol fangke. Nopagi boxer mga final championship matu world youth bronze medalist Manipuri boxer Biswamitra Songtham KG yang higa mathoi amasong Bisal KG marfuna gol laukrabani final da Biswamitra na Uzbekistan ki Kozivev Ahmad John Bumari amada maitheba pikibane. Nopigi silver fangkrabi boxer singa du di Priti KG yang higa taret Khusi KG hompu Tanisha Sandu KG marfuga mathoi Nevidi da KG nifugani pan Tamana KG yang kai amasung Simran KG yang hai ni thoine. Nopagi silver medalist sing adudi Bisbanat Suresh KG nifugani pan Banchas KG hompuga mari amasung Zaidef Road KG nifuga mathoine. Jude Aven asida nupi amayaw na puna Indian boxer mga semi-final na may tihaw badagi. Bronze pangkrabani makoy sing adudi nopagi da Dax KG hompuga taren. Deepak KG humpudra mga Abhimanyu KG marfudrani thoy amasung Aman Singh KG marfudrani thoy mathagne. Nabi boxer aduna Lalu Jadab KG humpudrane.
Mongolia की उलन बाटर द पांगथोखिबा ममांगी एडिशन की एशियन यूथ चैंपियनशिप द इंडिया गोल मंगा जौन पुन मेडल तरागनी थोइलौखे यूथ एज ग्रुप की गोल्ड मेडलिस्ट इन प्राइस होना $10 लिसिंग तरुक सिल्वर मेडलिस्ट ना $10 लिसिंग अहुम अमसों ब्रोंज मेडलिस्ट ना $10 लिसिंग अमगा समगा पीखे इंडिया ना दुबई दसा थकिबा यूथ अमसों जूनियर चैंपियनशिप द गोल्ड तरामरी जौन पुन मेडल कुंथ्रागा मापन फंगले जूनियर की चैंपियनशिप प्राइस मनी होना $10 लिसिंग मरी सिल्वर मेडलिस्ट इन $10 लिसिंग अनि अदुगा ब्रोंज मेडलिस्ट इन $10 लिसिंग अमा फंगे बॉक्सिंग फेडरेशन ऑफ इंडिया की प्रेसिडेंट अजय सिंह ना हाई फेडरेशन अपोइना अखोना लेबाक असिगे मफम क्यादगी सही नौरिबा सानरुसिंग खांगदोक्तुना मसु मखोइदा ख्वाइदगी फबा कोच फंगंदुना मसों इलाइट लेवल द चैंपियन ओननबा मखो सेंबीबा हाइबसी अखोइगे पांदमने असिगुंबा असोबा टूर्नामेंट असिदा फंगलिबा एक्सपीरियंस असिना बॉक्सर सिंह असिगी असोनबा मफम सिंह मेनखतबदा चाउन मतेंग पांगलागने मखा तरकबा अतोबा पाउ अमदसु पांचेर प्रोविंस द मलेशिया फोर्स सिंह खुथोकनाबगी थौदोक्ता तालिबान निपान सिखरे अफगान कोनुंग काबुल की अवांग द हिंदू को सिंगजाउ तलिबा पांचेर बैली दंगरांग निंगथौकाबगी नुमिदांगदा मलेशिया फाइटर सिंह खुथोकनाबदा तालिबान निपान सिखरे एना तालिबान की मयुक्ता लेबा मरवैबा ऑफिसर ग्रुप अदुगी म्यूटाबना फोंदोखरे थासी की तारागा मगादा तालिबान काबुल खुदुम चनखिबा मतुंगदगी पांचेर बैली द तालिबान गे मयुक्ता कन्ना लेपना लेबा अमदा ngarba province ने मफम अदुगी लुचिंग अहमद मासूद पो याब ग्रुप अम ओरबा नेशनल रेजिस्टेंस फोर्सेस NRF की वांगलोई अम ओरबा फाहिम दासनी फोंदोखिबदा MRF की ऑपोजिशन सिंह द बैली अदुगी नौसुब थांगबा संगफम द तालिबान ना एडेक तौरखिबदगी खुथोंना रखिबनी हाइगे अदब पाव असगी मतंग द अकुपा मरोल खंगनबा तालिबान की वांगलोई अमा खुदकी ओइना फंगबगी ओइथोकनिंगा लेते हानकी एंटी सोवियत को मुजाहिदीन कमांडर अहमद शाह मासूद के मसानुपा अहमद मासूद नमफम अदुगी मलेशिया सिंह अमसुंग आर्मी अमसुंग स्पेशल फोर्सेस यूनिट सिंगे लेमोबोसिंग सेमगत फाइटर लिसिंग क्या की फोर्स अमगा लोइना पहली अदुदा मागी मफम अमा सागले मागना वरी छानरगा संदाइना तालिबान द अपील तौखरे अदुबो आखुबा अमसुंग चिंगनुंग की तंपाकस द लेबा मखोई की प्रोविंस दा अटैक तौरपा ताराबदी मदु मागी फोर्स सिंग थिंगani हाइगे अरुबेदु कंटेंट सिंग असिगे मारवैबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबो पुनम पथागजरी चैनल असिन तोंदा कानरबदी सब्सक्राइब तौबिद्रिबेसन सब्सक्राइब तौबिरम लोइना लाइक एंड शेयर तौबिस काउबी गनुपनामपो अमुखाना थागजरी